Indian Air Force na mamang sahigi winner SSPP FC Manipuri Party upanjil ani sino da maithiwa piduna round 2 suva NEC TOMTV Trophy gi mapu oikre. Awang nongpok Bharat ki state singa si sana khona bagi lamda thoidok hendong nga sintha ningai oreba lamdam amani haina singthara duna state asida lairba sanori singbu maleng mithaga pukhatna bahona bada ahen maminyang changani haina Ministry of Youth Affairs and Sports ki Minister of State in charge Kiren Rijejuna high cray. Mapangal lairba cyclone bulbul na Bangladesh ke laimai yorokpaga loinana mioi lising kaya sa fagada mafam singda sagjafam lawduna lairi nong kan chubada gi Bengal amadi Orissa da mioi ani laikhidre. Indonaga pisto ke warusinda kari yauri bagi haiba biyam da khangalu haina kokomina changsil lakiba khongjang chawgal aduna ngarang numidang sumafam kya da mairagi rally chatkre.